nang may sata din nang apaboy roy nang madam ay soy kre ay phangna bek to thina phona jagi yare ma pabong bu je ai ngai hori bra hoi hoi noi pabong do nang ngai dun le hori bani lao lao as ai ba hoji po no pasi mi um thira gam chalu ki doi ya bataw si kai no edis to bom ti yeng yengi heng no an ba kan am ta thiru ragi nata di ai po sai le re mi am do manga di taibang mapuna tolabana nai khoi bu matam bu mata chan biu ibema hagol ne nang bu matam ma si a yau khre ne he theng le ne he haima aina somda tumba hagol haidana kana law bu honari adaga ma di walking chat le bu ma le ne he thonga lam do ne chang le ne he e kene pa bu holi tumba hauri ro theng he ipa su ngasi ni khra theng khre ne he shadi am nang nang hagol lam li bajani dana ha nagi mahusagi theng hobido adugi wakhal dei pasu tang bahudok lori bani law law chango pabdo burst out deposit hauri ro ngasi di pasu khal theng khre ne he hoi hoi tawdri brush pa ta tholo rage isa ko pa habong sima ji pau brush ka tarom dri boy ta hauri boy re adu brush nung ka tu taw thoro cha cha lo la age changi ko babo ai cha se hana ka manaram dre hana yum masida lei ngai di yaw theng hobani adu bo hojik ti kya tangan horom ni ba aina hogoli ba matam singalli haidan hogoli bani adu ma hana leram le hi kai kreda rasung om ta tholo ki ga adu ngai khonang na ngarang khoi ma da ai gi bek on te na lok podo nang na thi ni ga na hai du nang kai thi du no sarai su ngarang midam mang de topong khang da na dum hai ki bi wani kai da thi du noi su khang di adu bo ai thi ni nang wa tha si nok tok da ngai re na ha adu ai yaw ki ba si du di mang ba yaroi ko thi ga dam ni nang kai pa bang du bu brush ka taw loi tri cha la ai di cha phau lo sale ai em da tho ga yengu ge pa bang du loi ler ma di cha se amuk lok thok pa la ge ba amuk pu ga chat la ro ge leram dre di pung asina kya ta khra ba ngasi le kitang ngan na chat ke taw bani lao sa loi dri bro e kai na pa bang piron ko loi sale me si bo chala doi ro hoi ngasi le kitang ngan na dukan se hang ge hai da taw bani kitang theng ki ba da ne yam na mang ji aduna ngasi di mi gi pot khra su pi ka da ba lei ba aduna kitang ngan na hang dra di ngai tre cha loi dri bro cha di loi ra bani pa bang adu pa bang brush taw ba loi ra mai roi na ide hana yenge na tholok pani puthora age pa bang hoi puthoro lao thamo punai pa ka thamina ra si pa bang cha si da le o thamo adu pa bang ti gi sumai na ngan na chat bro hoi ayama matam na ngan na chat pa su yawi nong phatok theng bu su dum yawi cha do thakselo adu pa bang cha ti yum da cha doi na tro pa sung han khai de hotel da dum cha bani adu bi cha la bani na pa horen chak cha ba lak pa tare dana adu we di pa bang si di nga wani cha se hoi ne pa su khalam ni bani ngarang su sa khidre ngasi di nga wani hek cha ra si cha na leiru ro ko sai pa piram lage se cha na chani manga ama leira ga ne hek thong amu ipa chalu khi ge ko hoi pa bang aina chani manga ama leiru rage adu aini yamna talisi ai gi bek to hang do laga moi ni ngam ni khan badane ani am talisi as ai gi piron me am de loina ura mani mi tawri tan khre da ai mai sum pa malai tho dia ra nga tam ta leiru ki gi adu ga ne horen chak cha tho ga nung thin doina chat laga thi ru rage ibungo thoba ai ko la ko ai gi na ka sang la ko wari mata sa ki si kari tak pi ge da ba sa law ne wari sa ga da ba yam lein hi ai gi nak ta pham lu law ni matam pum na makta chana pa se mahak na satho pu khuding gi nang adum yaw ga da bani mahak na nang bule ho kai na hair ba su le ho ba ya de ko ai ni ya de hai ni hek ta hai ga da bani aya ma matam da mahak na matom da chat taw gi honari ba se nang na kupsen sena da no lei ga da bani ko hoi cha ado aina sar gi matum ko ina ba da sar se sawning ma gi mo ma to ma yaw bu so dum tawi sa adu wer ba so ai nam da na mi nei de sa saw sanu saw ro ba su ne nang adum mina ga da bani aina hai ri ba sini nang na matom da thadok pa ya de ko changjaro adu ga ne nang gi sar do
ꯑꯩꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯨ ꯍꯣꯏ ꯁꯥꯔ ꯊꯧꯕꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯆꯠꯄꯁꯤꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯆꯥꯎꯊꯣꯛꯆꯅ ꯋꯥꯈꯜ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯀꯤꯕ ꯌꯥꯎꯗꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕꯒꯤꯅꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯐꯨꯅ ꯆꯩꯅꯕ ꯈꯟꯅꯕ ꯀꯩꯗꯧꯕ ꯃꯄꯥꯡꯒꯜ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯤꯕ ꯃꯁꯥ ꯃꯎꯅ ꯐꯔꯤꯕ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕꯒꯤꯅꯤ ꯑꯩꯅ ꯋꯥꯈꯜ ꯑꯁꯤꯗꯅꯦ ꯇꯌꯥꯡ ꯂꯩꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯀꯩꯅꯣ ꯃꯤ ꯄꯥꯕꯨꯡ ꯊꯑꯣꯏꯅ ꯑꯣꯏꯇꯥꯅꯒ ꯑꯗꯨꯝ ꯍꯥꯏꯗꯨꯕꯨ ꯅꯆꯥ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯊꯤꯅ ꯅꯍꯥ ꯑꯣꯏꯔꯤ ꯌꯪ ꯑꯣꯏꯔꯤ ꯑꯗꯨꯝ ꯇꯧꯈꯣ ꯀꯩꯅꯣ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯍꯩꯃ ꯀꯔꯤꯅꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯉꯔꯥꯡꯗꯒꯤ ꯏꯄꯥꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯌꯦꯃꯤ ꯅꯪꯕꯨ ꯏꯄꯥ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯦ ꯄꯣꯊꯥꯔꯒꯦ ꯏꯆꯥꯅ ꯃꯍꯨꯠ ꯁꯤꯜꯂꯣ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯍꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯏꯕꯗꯨꯕꯨ ꯀꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦꯃꯤ ꯄꯥꯕꯨꯡ ꯅꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤꯃꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯁꯨ ꯅꯍꯥꯗꯨ ꯌꯥꯝ ꯑꯣꯏꯗꯨꯕꯨ ꯑꯗꯨꯝ ꯇꯧꯈꯣ ꯀꯩꯅꯣ ꯍꯌꯦꯡ ꯄꯥꯕꯨꯡꯅ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯅꯆꯥꯅ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯆꯠꯄꯒ ꯍꯦꯛꯇ ꯍꯩꯔꯒꯗ꯭ꯔꯣ ꯅꯪꯅ ꯍꯩꯍꯧꯅꯕ ꯍꯥꯏꯗꯅꯅꯦ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯆꯦꯗꯤ ꯌꯦꯡꯉꯣ ꯃꯤꯠ ꯅꯥ ꯁꯤꯡꯉꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯣꯏꯅ ꯍꯩꯁꯤꯡꯉꯤ ꯅꯪꯅ ꯏꯄꯪ ꯄꯪꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯗꯦ ꯅꯐꯤ ꯂꯣꯏꯁꯜꯂꯨ ꯆꯠꯂꯨ ꯏꯄꯥꯒ ꯆꯠꯁꯤ ꯑꯁ ꯄꯥꯕꯨꯡ ꯅꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤꯃꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦꯕ ꯄꯥꯕꯨꯡ ꯑꯗꯨꯝ ꯇꯧꯋꯣꯕ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯑꯣꯏꯅ ꯈꯔ ꯇꯧꯍꯜꯂꯣ ꯅꯆꯦꯁꯨ ꯍꯥꯞ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯅꯪꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯕꯗꯨꯒꯤꯅꯤꯅꯦ ꯏꯄꯥꯅ ꯄꯥꯝꯂꯤꯕꯗꯤ ꯏꯄꯥꯒꯤ ꯋꯥꯈꯜꯗꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯅꯦꯍꯦ ꯅꯪꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯛꯂꯣꯏꯅꯦꯍꯦ ꯏꯄꯥꯁꯨ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯅ ꯍꯩꯍꯧꯅꯕ ꯍꯥꯏꯗꯅ ꯏꯄꯥꯅ ꯈꯜꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯀꯌꯥꯇꯨꯅꯤ ꯌꯦꯡꯉꯣꯃꯤ ꯏꯕꯨꯡꯉꯣꯅ ꯅꯝꯗꯅ ꯍꯥꯞꯄꯗꯤ ꯍꯣꯠꯅꯈ꯭ꯔꯦꯃꯤ ꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯣꯏ ꯄꯥꯕꯨꯡꯗꯅꯦ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯞꯈ꯭ꯔꯗꯤ ꯂꯣꯏꯅ ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯄꯨꯡꯇꯣꯞ ꯇꯣꯞꯄ ꯇꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯆꯠꯇꯣꯏ ꯇꯧꯔꯤꯁꯤꯕꯣ ꯊꯕꯛ ꯆꯠꯇꯣꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯄꯥꯁꯨ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯁꯥꯟꯅꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ ꯃꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩꯅꯣ ꯃꯤ ꯑꯝꯇ ꯆꯠꯄꯁꯨ ꯎꯗꯦ ꯃꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯣꯏ ꯃꯐꯝꯗꯣ ꯃꯣꯏ ꯌꯨꯝꯁꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯑꯁꯤꯗꯅꯦ ꯅꯨꯄꯤ ꯃꯤꯂꯥꯏ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯑꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ ꯑꯊꯣꯏꯕ ꯀꯧꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯂꯩ ꯍꯥꯏ ꯑꯗꯨ ꯃꯣꯏ ꯌꯨꯝꯁꯦ ꯈꯪꯕꯤꯕ꯭ꯔꯣ ꯑꯣ ꯗꯥ ꯑꯊꯣꯏꯕ ꯌꯨꯝꯗꯤ ꯇꯨ ꯁꯤꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕꯁꯦ ꯁꯤꯁꯤꯅꯦ ꯑꯁꯤ ꯒꯦꯠꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯋꯥꯎ ꯌꯨꯝ ꯈꯨꯋꯥꯡꯁꯤꯗꯤ ꯆꯪꯗꯧꯀ ꯇꯜꯂꯦꯗ ꯇꯧꯔꯤꯁꯦ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯩꯕꯁꯨ ꯎꯗꯦ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ ꯆꯪꯁꯤꯜꯂꯒꯦꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯕꯦꯒꯇꯨ ꯐꯪꯉꯦ ꯁꯥꯔ ꯅꯨꯄꯤ ꯑꯃꯅ ꯊꯤꯟꯕ ꯂꯥꯛꯑꯦ ꯑꯗꯨ ꯆꯪꯍꯜꯂꯛꯑꯣꯔꯣ ꯁꯥꯔ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯆꯪꯍꯜꯂꯛꯑꯣ ꯑꯩ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯤꯅꯦ ꯑꯣꯏꯌꯨ ꯂꯥꯛꯑꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯆꯪꯍꯟꯖꯔꯛꯑꯒꯦ ꯑꯩ ꯁꯥꯔꯗ ꯑꯌꯥꯕ ꯑꯝꯇ ꯂꯧꯖꯒꯦꯅ ꯆꯪꯉꯛꯄꯅꯦ ꯑꯝꯇ ꯀꯧꯁꯟꯖꯔꯛꯈꯤꯒꯦ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯍꯣꯏ ꯑꯁ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯁꯥꯗꯅ ꯂꯩꯔꯝꯃꯕꯅꯤ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯐꯔꯦ ꯃꯊꯥ ꯁꯥ ꯂꯩꯔꯝꯕꯅꯦꯕ ꯑꯩ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯆꯃꯝꯅ ꯂꯩꯔꯝꯕꯗꯣ ꯂꯥꯡꯂꯦꯟꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯥꯡꯂꯦꯟꯅꯁꯨ ꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯄꯤꯔꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯊꯣꯏꯕꯅ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯈꯤꯁꯤ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯗ ꯆꯥ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯑꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯐꯝꯂꯔꯣꯏꯒꯦ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯕꯦꯒ ꯑꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯊꯣꯏꯕꯅ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯑꯒ ꯍꯟꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯦ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯑꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯖꯟ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯝꯂꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯕꯅꯤ ꯑꯩꯒꯤ ꯐꯣꯝ ꯑꯃꯈꯛ ꯕꯦꯒꯇꯨꯗ ꯌꯥꯎꯈꯤꯕꯅꯦꯕ ꯑꯩꯒꯤ ꯁꯣꯝꯗ ꯃꯦꯟꯒꯗꯕ ꯑꯃ ꯑꯗꯨ ꯌꯥꯎꯊꯣꯛꯈꯤꯗꯅ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣꯅ ꯈꯟꯗꯅ ꯆꯃꯝꯅ ꯂꯩꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯊꯤꯟꯕꯤꯔꯛꯇꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯤꯁꯦ
ꯑꯩꯈꯣꯏꯗꯤ ꯊꯤꯐꯝ ꯈꯪꯗꯗꯅ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯕꯅꯤ ꯊꯧꯕ ꯀꯩꯅꯣ ꯀꯨꯏꯃꯟꯈ꯭ꯔꯦꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤꯇꯪ ꯂꯧꯕ ꯆꯠꯄꯗꯕꯨ ꯑꯗꯨꯌꯥꯝ ꯀꯨꯏꯔꯗꯤ ꯈꯤꯇꯪ ꯊꯨꯔꯛꯑꯣꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ ꯌꯨꯝꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯍꯥꯡꯉꯨꯕꯗ ꯁꯣꯝꯒꯤ ꯃꯤꯡ ꯅꯨꯡ ꯌꯥꯎꯔꯝꯕꯗꯨꯗ ꯊꯤꯖꯔꯛꯏꯅꯦ ꯁꯥꯔ ꯆꯥ ꯁꯤꯗ ꯂꯩꯔꯦ ꯄꯤꯔꯣ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯣ ꯆꯥ ꯊꯛꯁꯦ ꯄꯥꯏꯕꯤꯌꯨ ꯆꯥ ꯁꯣꯝꯗ ꯂꯩꯔꯦ ꯁꯥꯔꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯇꯦꯕꯜ ꯃꯊꯛꯇ ꯅꯪꯒꯤꯗꯤ ꯁꯥꯔ ꯑꯩꯗꯤ ꯌꯥꯔꯦꯗ ꯍꯔꯥꯎꯃꯟꯗꯅ ꯆꯥꯒ ꯊꯛꯅꯤꯡꯗ꯭ꯔꯦ ꯅꯪꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯌꯥꯝ ꯆꯝꯕꯗꯤ ꯃꯥꯜꯂꯦ ꯃꯣꯏ ꯃꯑꯣꯡꯗꯣ ꯍꯔꯥꯎ ꯍꯔꯥꯎꯒ ꯇꯧꯗꯅ ꯇꯧꯋꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯒ ꯈꯜꯂꯨꯔꯕꯅꯤ ꯇꯣꯝꯕ ꯂꯥꯡꯂꯦꯟ ꯂꯥꯛꯂꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯡꯂꯦꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯍꯧꯖꯤꯛꯅ ꯂꯥꯡꯂꯦꯟꯒ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯡꯂꯦꯟꯗ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯧꯔꯝꯃꯅꯤꯕ ꯑꯩꯅ ꯁꯣꯝꯗ ꯅꯪꯗꯅ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅ ꯈꯪꯗꯧ ꯅꯠꯇꯦꯗꯣ ꯉꯔꯥꯡꯁꯨ ꯑꯩ ꯑꯣꯛꯄ ꯆꯠꯄꯤꯒꯦꯅꯗꯤ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯆꯠꯇ꯭ꯔꯤꯁꯦ ꯁꯣꯏꯗꯅ ꯑꯩ ꯎꯕꯗ ꯁꯧꯔꯛꯑꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡꯒ ꯂꯩꯇ ꯖꯥꯠꯂꯥ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ ꯃꯥꯗꯤ ꯉꯔꯥꯡ ꯂꯥꯛꯑꯦꯅꯗꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯑꯣ ꯄꯥꯕꯨꯡ ꯂꯩꯇ ꯖꯥꯠꯂꯥ ꯇꯧꯔꯤꯁꯤꯕꯣ ꯂꯥꯡꯂꯦꯟ ꯑꯣ ꯂꯥꯡꯂꯦꯟ ꯑꯦ ꯗꯥꯇꯣꯝꯕꯩ ꯈꯣꯟ ꯃꯥꯜꯂꯦ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯀꯩꯒꯤꯅꯣꯗ ꯅꯪ ꯉꯔꯥꯡ ꯑꯩ ꯑꯣꯛꯄꯤꯔꯝꯗ꯭ꯔꯤꯗꯤ ꯑꯩꯗꯤ ꯅꯪ ꯉꯥꯏꯔꯝꯅꯤ ꯀꯥꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯁꯥꯎꯅꯨꯃꯤ ꯑꯩ ꯊꯕꯛ ꯑꯃ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯥꯎꯔꯨꯗꯅꯅꯦ ꯉꯥꯛꯇꯕꯨ ꯐ꯭ꯔꯤ ꯑꯣꯏꯗ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯊꯕꯛ ꯆꯤꯜ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯉꯔꯥꯡ ꯁꯨꯇꯤ ꯂꯧꯔꯒ ꯅꯪ ꯑꯣꯛꯄ ꯂꯥꯛꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯑꯁ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯕ ꯁꯥꯎꯅꯨꯁꯦ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯣ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯍꯔꯥꯎ ꯍꯔꯥꯎꯒ ꯉꯥꯏꯕꯤꯔꯝꯗ꯭ꯔꯅ ꯈꯜꯂꯒ ꯂꯩꯁꯨ ꯂꯩꯕꯤꯔꯝꯗꯦ ꯄꯥꯕꯨꯡ ꯂꯩꯇꯦ ꯗꯨꯀꯥꯟ ꯆꯠꯈꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯗꯨꯀꯥꯟꯗ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯟ ꯂꯩꯔꯝꯃꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤ ꯃꯤ ꯑꯩ ꯉꯔꯥꯡ ꯍꯜꯂꯛꯄꯗꯣ ꯑꯩꯒꯤ ꯕꯦꯒꯇꯨ ꯅꯠꯇꯕ ꯕꯦꯒ ꯑꯃ ꯄꯨꯔ ꯂꯥꯛꯑꯕ ꯕꯦꯒꯇꯨ ꯑꯣꯟꯅꯔꯝꯃꯤ ꯃꯣꯏꯅ ꯍꯥꯟꯅ ꯆꯠꯈꯤꯕꯅꯦ ꯃꯣꯏꯅ ꯄꯨꯈꯤꯕꯅꯤ ꯑꯩꯅꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯟꯅꯕ ꯆꯠꯂꯨꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏ ꯑꯩꯁꯨ ꯑꯁ ꯑꯉꯛꯄꯅꯤꯅꯦ ꯕꯦꯒ ꯑꯣꯟꯅꯔꯒ ꯄꯨꯏ ꯀꯥꯏ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯍꯥ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯃꯅꯥꯛ ꯆꯠꯂꯨꯔꯁꯤ